Social media da fangzaba update post kara khomkat charga mayam da pathoksari ahanbada actress Reshmi Sorokhaibomgi mathakta thamlamba athingba sing louthokhre. Manipur film actress Reshmi Sorokhaibomgi mathakta aina thingkraba lalhulu Kanglaipa Communist Party PUGM MC na thamlamba athingba adu louthokhre haina Kanglaipa Communist Party gi PRO singkhai nganbana thadorakpa cherol amana khangalakli cherol asina makha taraduna haikibada Reshmi Sorokhaibomna masana lale haina party da changjarakpaga loinana actress asina promote tobiriba producer singi financial burden yenglaga athingba asi handokhibani hairi karigumba makha tarakpada actress asina Manipur gi society na yaroidaba lamsa sajat tawraklabadi matungda amuk hanna ngakpiba ngamloi haiba wafam singsu cherol aduda palli mathangda Bangladesh ka yumlonariba leibak singsu section ba mathau tarakli US regime na Bangladesh ta proxy war maipa kraba matung yumthangnariba Bharat ki state singsu achouba lanfam ama amuk oirakloi hainingai leite United States Britain amadi Western nations sing punsil laga tokhaiba state ama semnaba matam sangnadagi honaduna lakli ningsingba yabadi Bangladesh ki Prime Minister Sheikh Hasina phongdokhibagi matung ina Bangladesh ki Chittagong Myanmar Chin state amadi Bharat ki lam saruk khara loksilaga Christian state ama semnaba nongsupta leiba leibak singa loktunei haina phongdokhiba leikrabani nakal amaromdana Myanmar da sathariba lal asida US Marine Commando amadi British Landmi dagi potharaba singna Myanmar da base toba Army People's Defense Forces PDF Landmi sing training piduna leirambagi pawsu media da phongkhiba leikrabani haina serol asina phongdorakli mathangda Jiribam lambi fate hariba mafam sing adu land compensation gi pending leiba mafamni lambi asigi atei mafam singda aeroplane taba yana langtrik langna leiri haina Chief Minister N Biren Singna phongdokhre mathangda Rongmai Naga Singna Kangpokpi amadi Suchanpur sangbada kuki singna tax lauram le Kangpokpi amadi Suchanpur district ki manungda khundariba masing yamdraba Rongmai Naga gi Khulnone district ta punsinnaba Manipur leingakna sinbinaba kayarak hanna hairafau thabakta onthokpiraktabana maram oiraga Imphal to Jiribam lambi amadi Tongjai Maril lambi thingbagi khongjang mafung phana sangsinkre khongjang sangsiliba mioi singna phongdorakpagi matung inna Rongmai Naga furupki mioi sing asi kukina namna tariba Kangpokpi amadi Suchanpur da maning makha tamna chathok chasin tauba yahande hairiba district ani asida sangma matamda mitop amagum tax lobada natana Kangpokpi amadi Suchanpur da leiba masing yamjadraba Rongmai Naga furupki mioi singbu Bharat Sarkar amadi Manipur Sarkarna piba sakthong phauba fangande haina pendaba wafum kaya phongdorakhibaga loinana sarkarna athuba matamda taliba demand sing asi thabakta onthokpinaba appeal tawrakli mathangda August 9 dagi BDF khulai thadoklagani haujik sathariba assembly session asida BDF ki tolop hengal le haina Chief Minister na phongdokhiba wafam adugi matangda mayek sengna khangallu haina association asigi president Laisram Dibena Paumi Singa unabada phongdokhre mahakna makha taraduna haikibada karigumba khanghandaba thoklabadi All Manipur BDF Employees Association asina satliba tha asigi mapandagi khulai thadokpagi khongjang sangsinnaba sem saba loikre hairi ingkumja lising aniga kungo humdoi dagi ngasi fawba BDF ki tolop hengatpa leitri adum oinamak Chief Minister na assembly session da tolop hengat kre haina house da phongdokhiba wafam adu chamannaba ama pokhalle satliba tha asigi nipanda Chief Minister na hengal le hairiba senfam adu kayano haibadu house da mayek sengna thambiu karigumba phongdoktaba tarabadi mathangi numit haibadi August ki 9 dagi Manipur district taraga tarukta leiriba BDF singna khongjing sangsil lagani hairi mathangda Jiribam da landslide thokpadagi nupi macha ama leikhidre yamna nungaitaba thodok ama oina nongka hena chubana maram oiraga Jiribam subdivision gi manung chana leiba Ahmedabad ta landslide thokpadagi sahi tara khakta ngairibi nupi macha ama leikhidre hairi leikhidraba nupi macha adugi maming Nurmona Begum sahi tara apokpa MD Azbir Rahman Kawi hairi laibak thiba thodok ase ngasi nongalamdai pung 3 lom tarakba aduwaida thokkibani singninkhai thodok asida mioi mari amana asok apal nangduna laikanari haina paw asina makha tarakli